ꯃꯣꯔꯦꯗ ꯊꯥ ꯑꯁꯤꯒꯤ 16ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯗ ISTC ꯑꯃꯗꯤ ꯀꯨꯀꯤ CSOꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯕꯟ ꯆꯠꯊꯔꯤ ꯕꯟ ꯁꯧꯒꯠꯄ ꯀꯥꯡꯕꯨꯒ ꯄꯨꯂꯤꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯨ ꯃꯣꯔꯦꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯉꯔꯥꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯒ꯭ꯔꯥꯝ 12 ꯍꯦꯟꯕꯒꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯌꯥꯡꯃꯌꯨꯝ ꯑꯃꯨꯕꯤ ꯚꯤꯚꯤ ꯑꯇꯣꯞꯄ ꯃꯤꯡꯅ ꯁꯦꯔꯥ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕ MD ꯍꯥꯐꯤꯖꯎꯗꯤꯟ ꯁꯣꯔꯥ ꯏꯔꯦꯡꯕꯟ ꯂꯝꯈꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯅꯝꯕꯔ 4 ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯌꯣꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯔꯦꯟꯖꯀꯤ ꯃꯈꯥꯗ ꯂꯩꯕ ꯕꯤꯠ ꯑꯣꯐꯤꯁꯁꯤꯡꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯉꯔꯥꯡ ꯔꯦꯟꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯄꯨꯝꯂꯦꯟ ꯄꯥꯠ ꯃꯣꯏꯔꯥꯡꯈꯣꯝ ꯄꯥꯠ ꯑꯃꯗꯤ ꯋꯥꯡꯉꯨ ꯃꯃꯥꯡꯒꯤ ꯂꯩꯉꯥꯡ ꯄꯥꯠꯅꯆꯤꯡꯕ ꯋꯦꯠꯂꯦꯟꯗꯁꯤꯡꯗ ꯎꯆꯦꯛ ꯂꯥꯡ ꯊꯥꯛꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ ꯊꯧꯕꯥꯜꯒꯤ ꯑꯣꯅꯔꯔꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯥꯔꯗꯦꯟ M. ꯑꯣꯄꯦꯟ ꯑꯃꯗꯤ W. ꯔꯥꯝꯆꯟꯗ꯭ꯔ ꯌꯥꯎꯅ ꯆꯪꯁꯤꯟꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯄꯨꯝꯂꯦꯟ ꯄꯥꯠꯇ ꯊꯥꯛꯂꯝꯕ ꯎꯆꯦꯛ ꯂꯥꯡꯁꯤꯡ ꯐꯣꯔꯦꯁꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯧꯈꯠꯈꯤ Manipur State Legal Services Authority की स्पॉन्सरशिप मखादा मणिपुर सेंट्रल जेल सजीवागी लीगल एड क्लिनिक ना डिस्ट्रिक्ट लीगल सर्विसेज अथॉरिटी इम्फाल वेस्ट का खुसमनदुना नुमित मंगानी की ओइबा लीगल अवेयरनेस प्रोग्राम ngasiदगी इम्फाल ईस्ट डिस्ट्रिक्ट की सजीवा जेल दा लैबा मणिपुर सेंट्रल जेल दा हौदोखरे All India Kung Fu Federation AIKFF की मीटिंग मखादा इंटरनेशनल कुंग फू एंड किकबॉक्सिंग एकेडमी शिवसागर न सिंधुना असम की शिवसागर दा था असिगी 12 चथरखिबा तरुक सुबा नॉर्थ ईस्ट कुंग फू एंड किकबॉक्सिंग चैंपियनशिप 2020 की ngarang aroiba numita Manipur na gold 9 silver 3 amasung bronze 3 punna medal 19 fangduna runners up takre China की युहानदगी हौरक्तुना मालेम की लैबाक 119 हेनबदा संदोरक्तुना तमथिरबा लाइचट अमा ओइरिबा COVID-19 ना मरम ओइदुना ngasi ayuk anganba faubada miyoi lising taruka chamga ga 18 sihen kibaga loinana COVID-19 positive oiba case ki masingna lakh amaga lising humpuga mapan ga chahum ga 34 yaukre amaromda laina asidagi fagalak pami gi masingna lising humdra ga 3 ka chani ga 50 ga 3 sukre India da ngasi fawbada COVID-19 positive oiba miyoi chamga 19 sukre amarom da laina asidagi fagalakhiba miyoi masing 16 yaukibaga loinana anina laikidre